ꯍꯧꯈꯤꯕ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯂꯦꯞꯇꯅ ꯉꯁꯤꯁꯨ ꯊꯣꯛꯍꯟꯅꯤꯡꯗꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡ ꯑꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯦꯂꯤꯠ ꯇꯤꯚꯤꯅ ꯑꯈꯟꯅꯅ ꯈꯨꯗꯣꯜ ꯇꯝꯖꯕ ꯚꯣꯏꯁ ꯑꯣꯐ ꯗ ꯄꯤꯄꯜ ꯉꯁꯤꯁꯨ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯉꯁꯤꯁꯨ 13 ꯁꯨꯕ ꯏꯄꯤꯁꯣꯗ ꯑꯁꯤꯗ ꯁꯅꯥ ꯂꯩꯕꯥꯛꯀꯤ ꯏꯗꯤꯇꯔ ꯍꯦꯃꯟꯇ ꯀꯨꯃꯥꯔ ꯅꯤꯡꯉꯣꯝꯕꯅ ꯊꯝꯕꯤꯕ ꯋꯥꯔꯣꯜ ꯀꯌꯥ ꯑꯃ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯈꯨꯗꯣꯜ ꯇꯝꯖꯔꯤ ꯑꯩꯈꯣꯏꯒꯤ ꯌꯦꯅꯧꯃꯤꯁꯤꯡꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩꯈꯣꯏ 5-10ꯗ ꯊꯧꯒꯜ ꯇꯧꯖꯣꯏꯅ ꯇꯥꯛꯄꯤꯔꯛꯄꯅꯤ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯩ ꯊꯝꯖꯒꯦ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒ ꯂꯥꯟ ꯁꯣꯛꯅꯔꯤꯉꯩ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩ ꯖꯥꯇꯤꯅ ꯀꯣꯝꯒꯤ ꯑꯗꯨꯝꯂꯕ ꯃꯤ 10 ꯄꯨꯗꯨꯅ ꯆꯠꯈꯤꯕꯒꯤ ꯄꯣꯠ ꯑꯁꯦ ꯂꯥꯟꯅ ꯂꯧꯈꯤꯗ꯭ꯔꯥ ꯍꯥꯏꯕꯒꯤꯗꯃꯛꯇ ꯉꯁꯤ ꯑꯩꯈꯣꯏ ꯄ꯭ꯔꯦꯁ ꯃꯤꯠ ꯇꯧꯕꯅꯤ ꯀꯨꯀꯤꯁꯤꯡꯁꯤꯗ ꯀꯨꯝꯊꯔꯒ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤꯗ ꯀꯣꯝꯒꯤ ꯑꯗꯨꯝꯕ ꯖꯒꯥꯁꯤꯗ ꯁꯦꯇꯟ ꯇꯧꯔꯀꯥꯟꯗ ꯑꯃꯨꯛ ꯍꯟꯅ ꯍꯟꯗꯛꯀꯤ ꯖꯨꯂꯥꯏꯒꯤ ꯇꯥꯡ 4ꯗ ꯑꯃꯨꯛ ꯍꯟꯅ ꯍꯧꯖꯤꯛ ꯍꯥꯏꯔꯤꯕ ꯃꯊꯛꯀꯤ ꯗꯤꯖꯤꯟꯇꯦꯛ ꯀꯦꯝꯞꯗꯒꯤ ꯀꯨꯝꯊꯔꯛꯑꯒ ꯈꯨꯟꯁꯤꯗ ꯁꯦꯇꯟ ꯇꯧꯔꯒ ꯃꯇꯦꯡ ꯂꯧꯔꯒ ꯂꯩꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯍꯥꯟꯅ ꯑꯃꯨꯛ ꯁꯟ ꯐꯥꯈꯤꯕ ꯑꯍꯟ ꯐꯥꯈꯤꯕ ꯖꯒꯥꯗꯣ ꯑꯗꯨꯒꯤ ꯂꯩꯔꯤꯕ ꯌꯨꯝꯗꯣ ꯑꯃꯨꯛ ꯍꯟꯅ ꯃꯩ ꯊꯥꯏꯌꯦꯕ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯗꯒꯤ ꯍꯩꯗꯣꯔꯀꯥꯟꯗ ꯁꯒꯣꯜꯆꯥꯕꯤꯅ ꯂꯩꯕ ꯖꯒꯥꯗꯨꯁꯨ ꯑꯃꯨꯛ ꯍꯟꯅ ꯐꯥꯔꯝ ꯍꯥꯎꯁꯁꯤꯡ ꯃꯩ ꯊꯥꯗꯣꯛꯑꯦꯕ ꯑꯗꯨꯒ ꯍꯥꯏꯔꯤꯕ ꯃꯣꯏꯒꯤ ꯈꯨꯡꯒꯪꯁꯤ ꯆꯦꯟꯁꯤꯟꯈꯤꯑꯦꯕ ꯀꯨꯀꯤ ꯂꯥꯂꯧꯕꯁꯤꯡꯅ ꯍꯥꯏꯔꯤꯕ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯇꯦꯡꯁꯤ ꯂꯧꯔꯀꯥꯟꯗ ꯑꯁꯤꯒꯤ ꯍꯥꯏꯔꯤꯕ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯗ ꯂꯥꯟ ꯍꯧꯔꯛꯄ ꯂꯥꯟ ꯇꯥꯔꯛꯄ ꯇꯧꯔꯛꯑꯦꯕ ꯉꯔꯥꯡꯗꯒꯤ ꯉꯁꯤ ꯐꯥꯎꯗ ꯃꯈꯣꯏꯕꯨ ꯌꯥꯝꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯊꯝꯕꯤꯔꯒ ꯑꯩꯈꯣꯏꯒꯤ ꯆꯥꯕ ꯊꯛꯄ ꯂꯩꯐꯝ ꯆꯥꯐꯝ ꯐꯖꯅ ꯁꯤꯟꯕꯤꯗꯅ ꯇꯧꯔꯦꯔꯒ ꯉꯁꯤ ꯑꯌꯨꯛ ꯄꯨꯡ 11:30ꯃꯨꯛ ꯇꯥꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯀꯣꯝ ꯌꯨꯅꯤꯌꯟ ꯃꯅꯤꯄꯨꯔꯒꯤ ꯑꯗꯨꯝꯂꯕ ꯊꯧꯃꯤꯁꯤꯡ ꯃꯣꯏꯒꯤ ꯑꯦꯗꯚꯥꯏꯖꯔ ꯄ꯭ꯔꯁꯤꯗꯦꯟ ꯁꯦꯀ꯭ꯔꯦꯇꯔꯤꯁꯤꯡ ꯑꯩꯈꯣꯏ ꯂꯥꯛꯑꯒ ꯄꯨꯟꯅ ꯚꯥꯞ ꯇꯥꯃꯤꯟꯅꯔꯀꯥꯟꯗ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯃꯈꯣꯏꯁꯤ ꯑꯩꯈꯣꯏꯒꯤ ꯃꯐꯝꯁꯤꯗ ꯂꯥꯛꯏꯕꯁꯤ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯍꯥꯏꯕꯗꯣ ꯃꯌꯦꯛ ꯁꯦꯡꯅ ꯚꯥꯞ ꯇꯥꯃꯤꯟꯅꯔꯀꯥꯟꯗ ꯃꯈꯣꯏꯅꯁꯨ ꯌꯥꯝꯅ ꯊꯥꯒꯠꯄ ꯍꯔꯥꯎꯕ ꯅꯨꯡꯉꯥꯏꯕ ꯐꯣꯡꯗꯣꯛꯑꯝꯃꯤ ꯑꯃꯁꯨꯡ ꯃꯅꯤꯄꯨꯔꯒꯤ ꯌꯨꯅꯤꯇꯤꯗ ꯑꯩꯈꯣꯏꯁꯦ ꯄꯨꯟꯅ ꯑꯩꯈꯣꯏ ꯁꯔꯨꯛ ꯌꯥꯃꯤꯟꯅꯗꯅ ꯃꯅꯤꯄꯨꯔ ꯀꯥꯏꯗꯅꯕ ꯑꯩꯈꯣꯏ ꯇꯧꯃꯤꯟꯅꯁꯤ ꯍꯥꯏꯕꯒꯤ ꯋꯥꯔꯦꯞꯁꯨ ꯑꯩꯈꯣꯏ ꯆꯞ ꯆꯥꯅ ꯂꯧꯃꯤꯟꯅꯩ ꯀꯣꯝꯒꯤ ꯃꯤꯑꯣꯏ 10ꯁꯤ ꯀꯣꯝꯂꯦꯟ ꯌꯨꯅꯤꯌꯟꯗ ꯑꯩꯈꯣꯏꯒꯤ ꯁꯤꯟꯅꯈ꯭ꯔꯦꯅ ꯑꯃ ꯌꯥꯎꯏ ꯑꯋꯥꯡꯕ ꯊꯥꯕꯤꯗ ꯊꯣꯛꯄ ꯊꯧꯗꯣꯛꯅꯤ ꯑꯩꯈꯣꯏꯒꯤ ꯉꯥꯛꯄꯁꯤꯡꯒ ꯀꯨꯀꯤ ꯃꯤꯂꯤꯇꯦꯟꯁꯤꯡꯒ ꯅꯣꯡꯃꯩ ꯀꯥꯞꯅꯕꯒꯤ ꯊꯧꯗꯣꯛꯇ ꯑꯩꯈꯣꯏꯒꯤ ꯀꯣꯝꯒꯤ ꯏꯆꯤꯜ ꯏꯅꯥꯎ 10ꯁꯤ ꯂꯩꯔꯝꯕꯗꯒꯤ ꯃꯣꯏꯅ ꯁꯦꯠ ꯇꯧꯔꯒ ꯀꯟꯕꯤꯔꯒ ꯄꯣꯔꯛꯄꯅꯤ ꯃꯗꯨ ꯉꯔꯥꯡ ꯃꯣꯏꯗ ꯁꯤꯟꯅꯈꯤ ꯑꯗꯨꯒ ꯀꯣꯝ ꯌꯨꯅꯤꯌꯟꯅ ꯑꯄꯤꯜ ꯑꯃ ꯇꯧꯅꯤꯡꯕꯗꯤ ꯅꯍꯥꯟꯁꯨ ꯑꯩꯈꯣꯏ ꯈꯕꯔꯒꯤ ꯗꯦꯠ 3ꯗ ꯍꯥꯏꯖꯈ꯭ꯔꯦ ꯑꯩꯈꯣꯏꯒꯨꯝꯕ ꯄꯤꯛꯈ꯭ꯔꯕ ꯐꯨꯔꯨꯞ ꯖꯒꯥꯗ ꯕꯪꯀꯔꯒꯨꯝꯕ ꯖꯒꯥꯁꯤꯗ ꯂꯩꯔꯝꯕ ꯑꯃꯁꯨꯡ ꯁꯦꯝꯕꯤꯔꯝꯕ ꯁꯥꯕꯤꯒꯅꯨ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯄꯤꯁ ꯂꯚꯤꯡ ꯑꯗꯨꯝꯕ ꯐꯨꯔꯨꯞ ꯀꯝꯃ꯭ꯌꯨꯅꯤꯇꯤ ꯁꯤꯗ ꯑꯩꯈꯣꯏ ꯑꯄꯤꯜ ꯇꯧꯖꯔꯤ ꯑꯩꯈꯣꯏ ꯀꯅꯥꯝ ꯄꯥꯔꯇꯤꯀꯨꯂꯔ ꯄꯟꯕ ꯉꯝꯗꯦ ꯏꯟ ꯗ ꯂꯥꯔꯖꯦꯁ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯗ ꯑꯩꯈꯣꯏ ꯍꯥꯏꯖꯔꯤ ꯑꯗꯒꯤ ꯑꯅꯤꯁꯨꯕꯗ ꯍꯣꯏ ꯆꯨꯝꯃꯤ ꯀꯣꯝ ꯀꯝꯃ꯭ꯌꯨꯅꯤꯇꯤꯁꯤꯡꯗ ꯏꯟꯗꯤꯕꯤꯖꯨꯋꯦꯜꯒꯨꯝꯕ ꯀꯅꯥꯒꯨꯝꯕꯅ ꯌꯥꯎꯔꯝꯕ ꯇꯧꯔꯝꯕ ꯁꯨꯝꯕꯗ ꯀꯟꯐ꯭ꯂꯤꯛꯁꯤꯗ ꯌꯥꯎꯔꯝꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯅꯁꯨ ꯄꯦꯄꯔꯗ ꯍꯥꯞꯆꯈ꯭ꯔꯕꯅꯤ ꯃꯁꯥ ꯃꯁꯥꯒꯤ ꯗꯥꯏꯇ ꯑꯃꯁꯨꯡ ꯚꯤꯂꯦꯖ ꯑꯊꯣꯔꯤꯇꯤꯅ ꯃꯗꯨ ꯗꯥꯏꯇ ꯄꯨꯒꯗꯕꯅꯤ ꯍꯥꯏꯕꯁꯦ ꯑꯗꯨꯒ ꯑꯄꯤꯜꯁꯨ ꯇꯧꯏ ꯁꯨꯝꯕꯒꯤ ꯀꯟꯐ꯭ꯂꯤꯛꯁꯇ ꯌꯥꯎꯕꯤꯗꯅꯉꯥꯏꯒꯤꯗꯃꯛꯇꯁꯨ ꯃꯗꯨ ꯃꯤꯡꯆꯠ ꯊꯤꯅꯉꯥꯏꯒꯤꯗꯃꯛꯇꯁꯨ ꯑꯩꯈꯣꯏꯒꯤ ꯀꯣꯝ ꯄ꯭ꯔꯖꯥꯁꯤꯡꯗ ꯑꯗꯨꯝꯕꯗ ꯑꯩꯈꯣꯏꯅꯁꯨ ꯀꯣꯝ ꯌꯨꯅꯤꯌꯟ ꯑꯄꯤꯜ ꯇꯧꯏ ꯃꯣꯏꯅ ꯍꯥꯏꯕ ꯀꯩ ꯀꯣꯝꯂꯦꯟꯅ ꯍꯥꯏꯕ ꯀꯩꯅꯣ ꯀꯣꯝꯅ ꯍꯥꯏꯕ ꯀꯩꯅꯣ ꯁꯤꯅꯦꯕ ꯑꯩꯈꯣꯏꯅꯗꯤ ꯇ꯭ꯔꯥꯏꯕꯦꯜ ꯍꯥꯏꯔꯒ ꯇ꯭ꯔꯥꯏꯕꯦꯜꯁꯤ ꯂꯣꯏ ꯑꯩꯈꯣꯏꯅ ꯏꯃꯥꯟꯅꯕ ꯂꯣꯏꯅꯤꯡꯉꯦꯕꯀꯣ ꯃꯥꯅꯗꯤ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯨꯝꯅ ꯌꯦꯂꯣꯡꯃꯤ ꯑꯣꯏꯕ ꯀꯥꯡꯕꯨ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯁꯤꯗꯁꯨ ꯂꯩꯌꯦꯕꯀꯣ ꯑꯗꯣ ꯌꯦꯂꯣꯡꯃꯤꯗꯨꯒꯤ ꯃꯔꯛꯇ ꯌꯥꯎꯕꯅꯦꯕ ꯀꯣꯝꯁꯦ ꯃꯥ ꯅꯥꯒꯥꯃꯤꯅꯤ ꯍꯥꯏꯕꯒꯤ ꯅꯠꯇꯦꯕ ꯑꯩꯈꯣꯏꯅ ꯃꯣꯏꯕꯨ ꯍꯥꯠꯈꯤꯕ ꯑꯩꯈꯣꯏꯅ ꯃꯣꯏꯕꯨ ꯁꯣꯛꯈꯤꯕ ꯃꯣꯏꯅ ꯂꯥꯟ ꯌꯥꯎꯋꯦ ꯍꯥꯏꯕꯁꯦ ꯃꯣꯏ ꯅꯥꯒꯥꯒꯤ ꯐꯨꯔꯨꯞꯁꯤꯡꯅꯤ ꯍꯥꯏꯕꯒꯤ ꯅꯠꯇꯦꯕꯀꯣ ꯃꯣꯏꯁꯨ ꯌꯦꯂꯣꯡꯃꯤꯅꯤ ꯍꯥꯏꯔꯤꯅꯦ ꯁꯤ ꯍꯥꯏꯔꯀꯥꯟꯗ ꯌꯦꯂꯣꯡꯃꯤꯁꯦ ꯌꯦꯂꯣꯡꯃꯤꯅ ꯑꯩꯈꯣꯏꯅ ꯑꯥꯏꯗꯦꯟꯇꯤꯐꯥꯏ ꯇꯧꯗꯣꯏꯁꯤ ꯀꯩꯅꯣ ꯏꯟꯗꯤꯌꯥꯒꯤ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟꯗꯗꯤ ꯌꯦꯂꯣꯡꯃꯤꯁꯤ ꯌꯥꯎꯗꯦꯀꯣ ꯑꯗꯣ ꯑꯥꯗꯤꯋꯥꯁꯤꯅ ꯃꯣꯏꯗꯤ ꯍꯥꯏ ꯑꯩꯈꯣꯏꯅ ꯁ꯭ꯋꯥꯏꯗ ꯌꯦꯂꯣꯡꯃꯤ ꯍꯥꯏꯕꯁꯤ ꯃꯣꯏꯗ ꯂꯩꯇꯦ ꯁꯤ ꯄꯣꯠꯁꯤꯃ ꯈꯪꯃꯤꯟꯅꯒꯗꯕꯅꯤ ꯑꯗꯣ ꯑꯩꯈꯣꯏꯅ ꯌꯦꯂꯣꯡꯃꯤꯁꯤ ꯀꯩꯅꯣ ꯍꯥꯏ ꯇꯥꯔꯒꯗꯤ ꯑꯩ ꯑꯅꯤꯈꯛ ꯍꯥꯏꯒꯦꯕꯀꯣ ꯁꯤꯗ ꯁꯨꯞꯄꯅꯦꯅ ꯈꯜꯂꯤ ꯑꯩꯈꯣꯏꯒꯤ ꯁ꯭ꯋꯥꯏꯗ ꯅꯛꯅꯛꯄꯗ ꯀꯕꯨꯏ ꯇꯥꯏꯀꯣ ꯑꯁꯣꯝ ꯅꯥꯀꯟꯗꯁꯨ ꯀꯕꯨꯏ ꯇꯥꯏꯀꯣ ꯀꯕꯨꯏꯁꯤ ꯑꯩꯈꯣꯏꯅ ꯄꯥꯜꯂꯨꯅꯦ ꯅꯣꯏ ꯆꯠꯈ꯭ꯔꯣ ꯅꯣꯏ ꯆꯠꯂꯣ ꯄꯥꯜꯂꯨꯅꯦ ꯃꯣꯏ ꯀꯥꯏ ꯆꯠꯀꯅꯤ ꯃꯩꯇꯩ ꯑꯩꯈꯣꯏꯁꯦ ꯇꯥꯜꯂꯣꯅꯦ ꯀꯨꯀꯤꯅ ꯇꯧꯔꯒ ꯇꯝꯄꯥꯛ ꯄꯥꯏꯁꯤꯜꯂꯛꯇꯅ ꯑꯩꯈꯣꯏꯁꯦ ꯇꯥꯜꯂꯣꯅꯦ ꯑꯩꯈꯣꯏ ꯀꯥꯏ ꯆꯦꯟꯅꯤ ꯀꯥꯏ ꯆꯠꯀꯅꯤ ꯍꯥꯏꯕꯗꯤ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯐꯝꯁꯦ ꯃꯅꯤꯄꯨꯔꯅꯤ ꯍꯥꯏꯕꯅꯦꯕ ꯑꯩꯈꯣꯏ ꯆꯠꯐꯝ ꯂꯩꯇꯦꯕ ꯁꯤ ꯄꯣꯠꯁꯦ ꯑꯩꯈꯣꯏꯒꯤ ꯂꯩꯐꯝꯅꯦꯕ ꯁꯦ ꯑꯩꯈꯣꯏꯒꯤ ꯐꯨꯔꯤ ꯅꯨꯡꯁꯥꯡ ꯀꯥꯐꯝ ꯍꯥꯏꯅ ꯍꯥꯏꯔꯤꯕ ꯐꯨꯔꯤ ꯅꯨꯡꯁꯥꯡ ꯀꯥꯐꯝ ꯍꯥꯏꯁꯦ ꯑꯩꯒꯤ ꯄꯣꯛꯂꯛꯐꯝ ꯂꯝꯗꯝꯁꯦ ꯑꯩꯒꯤ ꯁꯤꯅꯦ ꯑꯗꯨꯅ ꯀꯕꯨꯏꯒꯤꯁꯨ ꯁꯤ ꯃꯥꯒꯤ ꯃꯌꯨꯝꯅꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯆꯠꯐꯝ ꯂꯩꯇꯦ ꯍꯟꯐꯝ ꯂꯩꯇꯦ ꯍꯟꯐꯝ ꯂꯩꯇꯕ ꯆꯠꯐꯝ ꯂꯩꯇꯕ ꯀꯥꯡꯕꯨꯗꯣ ꯑꯗꯨꯕꯨꯅꯦꯕ ꯌꯦꯂꯣꯡꯃꯤꯅ ꯍꯥꯏꯔꯤꯁꯦ ꯃꯌꯥꯝꯅ ꯀꯨꯀꯤ ꯍꯥꯏꯗꯅ ꯀꯨꯀꯤꯁꯦ ꯃꯌꯥꯝ ꯇꯥꯔꯁꯦ ꯑꯩꯁꯤ ꯀꯩꯅꯣꯅꯤꯀꯣ ꯑꯦꯛꯖꯥꯝꯄꯜꯅꯤꯀꯣ ꯑꯩꯈꯣꯏ
masakit ala sa nawa to ko ka ay polisa ya ko sindaro ko ay sa mo ko ko kisi ta sa ko kaya sa mo ay ka pa ta sa jadi te ka sa gala ta sa ko mo di sa tumle kali mo di may mar sim ni kali di mo har ka mo yo ko te may mar sini ko kaya sa ay ko kisi nam le te ko kisi nam le kay ka le may mar le pa kisi nam kay le Mizoram dali, Mahang Zanun kaya dali, Mizoram dali. Aduna, hanya ada apa, hanya mereka apa, kursi kerana hai kanda kau nak, kerana pandang kanda, kom suni, karam suni, moyun suni, simune, anuga, anal, sikar siapa pandang menjadi ko, anal si, bayang kami nak beri, penjual uang bread, magi, rupi si, anal ni moni. Kuni dulu wangre kana sawayan lan bese masih bagi mupi se anal mupi ni malam anal mupi ni hai kana di dulu wangre ni macam mereka anal se lele si ya na adu di anal se kuni gelo ki wala mete ge ni dalam kamu ni semi jadi semua itu adalah kamu sana mai ni wari ya pai yang nang ngi ni thendari dara kamu ni sudah hukum semua itu adalah banyak apa pun sana lele ko adu dah aku iso mai ke ya kamu le ko mấy cái gì mà mấy cái người đó hàng mấy cái cũng làm gì nè không biết làm cái gì mấy cái gì yang nang na pulla cái mấy cái người đó khi mà đẹp à hàng cái cái chỗ này salai cái đó mà hay là ra salai cái sẽ đi thâu mông lưỡi qua làm gì salai cái đó mấy anh không biết mangang uang kuman angum muiran thang làm basa rosra cái sang cái này thang làm cái gì salai anh này làm gì mấy cái là tất cả cái gì salai cái sẽ pulla cái đó mình thang làm cái ôi này siapa ni kok? Apa yang kasih hiang dia nama tahu ikra hiang karena kuma yang tahu ikra ni yang bagi aku pemaku apa aku disahab apa hingga tunggal kita ni kok ini kita macam ni cek kok malu kali no hai kata pergi mereka ini pun nama kita makta ngasagi nak cukup pakai benar kuman ni kok saya mana kayak ni kuman saya itu kuman aja mati ke pulai saya malu kuman kayak ni kuman apa tu pun deh mati ke pun dah boleh asmai tu pula naga ada proses naga ini nak boleh makta hari naga aja kan orang dia apa mesti kamu orang Islam tu orang Melayu pun dah kita kamu ini masa keluar ni kuki itu tukar tu mayam Melayu kok kuki mayam su pun dah kan kuki hari ni kok walau kita mesti hari kita nak penjaga bako. Apa yang saya kuki sahai kata, guiti, reganti, dongel, atau baterai kan sudah palidna. Ada di hamsin kan, kuki kan palidna. Palidin je, mungkin je bayar di kuki sakit orang ni mereka, sakit nanti bako. Mungkin apa di kan thogwa ni mungkin mamin akan itu dongel kan mamin itu. Atu di mana mungkin cara ugalau boleh ba. Aku nak kamai lawin, aku nak kalau kan saya selai dari lela, aku malu mata, saya mana uang yang toridra. Semua itu adalah mui pari puri duti ke dore, mi lelor boleh ba. Aku nak domeli, aku nak sentini, aku nak mari, semua yang di mui dia akan berdoa boleh ko. Aku di mi hai kan ko, mi akan nak mui yang di mui, aku berbuat amal, semua lagi. Aku nak hana mereka sepun le, kena. Jika kau berada di mereka sepun yang tak ada dah, kali mereka dah ni mangkap ni nak apa tu nabi pergi sosial media ada banyak kau itulah, lepas batu itulah. Kasih pergi apa mereka suka beli ni apa? Naga suka beli ni lah, naga su hek tinggi, kalau seluka kabah ni mungkin bisa beli ni apa? Apa mereka suka beli? Aduh, masa tu ni apa dapat mana apa? Aduh, bohong ni lah, aduh, kita lagi. Mudah lupa semua lagi apa itu? Toh, semua. Adulah, negara proses, negara orang bohong apa tak ada hara sekarang pergi selain itu lejar bah, apa dah, yellow minin lejar bah bayar je, mudah pun berbicara nama tahu. Maka ni bayar masih, ni bayar mahal. Negara pun bayar lo, hak apa itu? Siapa boleh bukan apa ni? Atau pun lewat negara ini. Kuki mayam pulle pagi pun mereka bagi ikut macam orang, orang pun sidek. Derkata, orang ni kalau sudah magi kuki kalau sudah, anggur kuki bertopik sudah.
ꯀꯔꯤ ꯍꯥꯏꯒꯦ ꯍꯥꯏ ꯀꯥꯟꯗ ꯌꯦꯂꯣꯡꯕꯤꯁꯤꯡꯅ ꯂꯧꯒꯗꯕ ꯊꯧꯗꯥꯡ ꯑꯩꯈꯣꯏ ꯌꯦꯂꯣꯡꯕꯤ ꯀꯩꯗꯧꯔꯦ ꯑꯗꯨꯗꯤ ꯌꯦꯂꯣꯡꯕꯤ ꯂꯝꯗꯤ ꯂꯩꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯏꯄꯥ ꯏꯄꯨꯅ ꯉꯥꯛꯄꯤꯔꯝꯃꯦ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯒꯦ ꯍꯥꯏꯕ ꯄꯣꯠꯇꯨꯅꯦ ꯑꯩꯈꯣꯏꯅ ꯂꯧꯕ ꯊꯧꯗꯥꯡꯁꯦ ꯀꯔꯤꯒꯤꯅꯣ ꯑꯩꯈꯣꯏꯁꯦ ꯀꯔꯤ ꯐꯤꯕꯝꯗ ꯂꯩꯒꯦꯁꯦ ꯅꯩꯅꯕ ꯌꯥꯗꯦꯕꯀꯣ ꯑꯗꯣ ꯀꯃꯥꯏꯅ ꯇꯧꯗꯅ ꯑꯩꯈꯣꯏ ꯃꯩꯇꯩꯁꯦ ꯀꯔꯤ ꯇꯧꯔꯤꯒꯦ ꯍꯥꯏꯁꯦ ꯀꯔꯝꯕ ꯐꯤꯕꯝꯗ ꯂꯩꯔꯤꯒꯦꯁꯤ ꯃꯌꯥꯝ ꯌꯦꯡꯕꯤꯔꯣ ꯁ꯭ꯋꯥꯏꯗꯗꯤ ꯀꯌꯥ ꯎꯔꯣꯏꯀꯣ ꯁꯤꯒꯨꯝꯕꯁꯤ ꯌꯥꯔ ꯆꯠꯄꯤꯌꯨ ꯃꯩꯇꯩ ꯀꯃꯥꯏꯅ ꯇꯧꯒꯦ ꯑꯝꯇ ꯌꯦꯡꯕꯤꯌꯨ ꯌꯦꯡꯕꯤꯔꯣ ꯂꯩꯕꯨꯡ ꯆꯠꯂ ꯌꯦꯡꯕꯤꯔꯣ ꯑꯌꯨꯛ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯡꯊꯤꯜ ꯍꯥꯏꯕ ꯂꯩꯇꯦ ꯅꯨꯃꯤꯗꯥꯡ ꯍꯥꯏꯕ ꯂꯩꯇꯦ ꯂꯧ ꯁꯨꯅꯤ ꯍꯥꯏꯕ ꯂꯩꯇꯦ ꯂꯣꯏꯅꯃꯛ ꯁꯣꯔꯣꯛꯇ ꯄꯥꯈꯪ ꯈꯜꯂꯒ ꯂꯣꯏ ꯂꯩꯌꯦ ꯅꯨꯄꯥꯁꯨ ꯂꯩ ꯅꯨꯄꯤꯁꯨ ꯂꯩ ꯆꯥꯛ ꯈꯛꯇ ꯄꯨꯟꯅ ꯊꯣꯡꯉꯒꯅꯦ ꯆꯥꯃꯤꯟꯅꯒꯅꯤ ꯑꯗꯨꯒ ꯀꯔꯤ ꯐꯨꯜ ꯉꯥꯛꯄꯅ ꯉꯥꯛꯏꯕꯀꯣ ꯁ꯭ꯀꯨꯜ ꯀꯥꯕ ꯑꯍꯨꯝ ꯆꯪꯗꯦ ꯂꯧꯕꯨꯛꯇ ꯆꯠꯄ ꯑꯍꯨꯝ ꯆꯪꯗꯦ ꯆꯞ ꯃꯥꯟꯅꯕ ꯂꯥꯡꯕ ꯈꯨꯠꯃꯥꯏꯅ ꯂꯩ ꯁꯤꯅꯦ ꯀꯔꯤꯅꯣ ꯌꯦꯡꯁꯤꯕ ꯑꯃꯨꯛ ꯌꯦꯡꯖꯕ ꯁꯦꯡꯃꯥꯏ ꯍꯦꯛ ꯂꯥꯟꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯌꯦꯛꯅꯕ ꯀꯛꯆꯤꯡ ꯍꯦꯛ ꯂꯥꯟꯕ ꯀꯥꯟꯗ ꯄꯂꯦꯟ ꯍꯦꯛ ꯂꯥꯟꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯂꯝ ꯂꯩꯔꯝꯗ꯭ꯔꯦ ꯁꯦꯔꯧ ꯑꯩꯈꯣꯏꯒꯤ ꯑꯣꯏꯔꯝꯗ꯭ꯔꯦ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯣꯕꯀꯣ ꯀꯩꯊꯦꯜ ꯃꯄꯤ ꯍꯦꯛ ꯂꯧꯀꯥꯟꯗ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯂꯝ ꯑꯣꯏꯗ꯭ꯔꯦꯅ ꯍꯧꯖꯤꯛꯁꯦ ꯃꯩꯇꯩꯁꯦ ꯀꯌꯥꯝ ꯁꯣꯜꯂꯝꯃꯦ ꯃꯌꯥꯝꯗꯤ ꯃꯩꯇꯩ ꯅꯨꯡꯁꯥ ꯊꯧꯕ ꯀꯥꯏꯅ ꯁꯨꯃꯥꯏꯅ ꯍꯥꯏꯔꯝꯗꯥꯏ ꯅꯨꯡꯁꯥꯗꯣ ꯀꯥꯏ ꯆꯠꯀꯅꯤ ꯃꯤꯠ ꯄꯥꯡꯕꯗ ꯅꯨꯡꯁꯥ ꯑꯣꯏꯔꯝꯗ꯭ꯔꯤ ꯑꯩꯈꯣꯏꯁꯦ ꯂꯩꯐꯝꯐꯥꯎ ꯂꯩꯔꯝꯗ꯭ꯔꯦ ꯇꯧꯔꯤꯁꯦ ꯍꯦꯛ ꯍꯥꯏꯔꯕꯗꯤ ꯁ꯭ꯀ꯭ꯋꯥꯔ ꯀꯤꯂꯣꯃꯤꯇꯔ 9,800 ꯑꯗꯨ ꯄꯥꯏ ꯆꯥꯎꯏ ꯍꯥꯏꯅꯦꯕꯀꯣ ꯊꯤꯔꯨꯀꯥꯟꯗꯗꯤ ꯇꯝꯄꯥꯛꯀꯤ ꯁ꯭ꯋꯥꯏꯗ ꯑꯩꯈꯣꯏꯅ ꯃꯤꯠꯅ ꯎꯕ ꯐꯪꯉꯤꯕ ꯁ꯭ꯋꯥꯏꯗ ꯉꯥꯏꯁꯤꯜꯂꯛꯑꯦꯕ ꯁꯤꯐꯥꯎꯗ ꯃꯨꯟꯗꯩꯉꯥꯏ ꯂꯩꯔꯦꯕ ꯃꯌꯥꯝ ꯑꯗꯨꯒ ꯁꯤꯒꯤ ꯐꯤꯕꯝꯁꯤ ꯌꯧꯔꯛꯄ ꯃꯇꯝꯗ ꯑꯩꯈꯣꯏꯁꯦ ꯌꯦꯂꯣꯡꯕꯤꯁꯦ ꯃꯨꯠꯈꯤꯕ ꯌꯥꯕ ꯐꯤꯕꯝ ꯂꯩꯔꯦ ꯌꯦꯂꯣꯡꯕꯤꯁꯦ ꯃꯁꯤꯒꯤ ꯋꯥꯔꯤꯁꯦ ꯂꯩꯅꯔꯒꯗꯤꯕꯀꯣ ꯃꯁꯤꯒꯤ ꯅꯣꯡꯃꯗꯤ ꯂꯣꯏꯔꯣꯏꯌꯦ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯦꯂꯣꯡꯕꯤ ꯐꯤꯕꯝꯁꯦ ꯐꯠꯇ꯭ꯔꯦ ꯑꯩꯈꯣꯏꯁꯦ ꯀꯣ ꯑꯦꯅꯤꯇꯥꯏꯝ ꯑꯩꯈꯣꯏꯁꯦ ꯃꯨꯠꯈꯤꯕ ꯌꯥꯕ ꯐꯤꯕꯝ ꯂꯩꯔꯦ ꯑꯈꯪ ꯑꯍꯩꯅ ꯍꯥꯏꯕꯗꯕꯨ ꯆꯍꯤ 30 ꯆꯠꯄ ꯋꯥꯗ ꯃꯩꯇꯩꯁꯦ ꯂꯣꯏꯔꯅꯤ ꯍꯥꯏꯔꯦ ꯃꯩꯇꯩꯁꯦ ꯃꯨꯠꯂꯅꯤ ꯍꯥꯏꯔꯦ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯤꯁꯤ ꯂꯩꯐꯝ ꯂꯩꯔꯝꯃꯦꯕꯀꯣ ꯑꯩꯒꯤ ꯏꯄꯥ ꯏꯄꯨ ꯃꯌꯥꯝꯅ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯔꯒ ꯅꯤꯒ꯭ꯔꯤ ꯁꯦꯠꯂꯒ ꯈꯣꯡꯎꯞ ꯇꯣꯡꯗꯅ ꯁꯥꯏꯠꯀꯤ ꯃꯔꯛꯇ ꯄꯥꯏꯔꯒ ꯆꯣꯡꯉꯒ ꯃꯥꯒꯤ ꯃꯈꯩ ꯉꯥꯡꯕꯅꯦꯕ ꯉꯁꯤ ꯑꯩꯈꯣꯏ ꯃꯈꯩ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ ꯑꯩꯈꯣꯏ ꯃꯁꯥ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯃꯄꯥꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯅ ꯃꯃꯣꯡ ꯑꯣꯏꯕ ꯃꯌꯥꯝꯁꯤꯅ ꯑꯩꯒꯤ ꯃꯈꯩ ꯉꯥꯛꯄ ꯉꯝꯗ꯭ꯔꯦ ꯁꯤꯅꯦꯕꯀꯣ ꯑꯩꯈꯣꯏ ꯆꯦꯜꯂꯦ ꯍꯧꯖꯤꯛ ꯄꯨꯈꯤ ꯄꯟꯕꯗ ꯀꯤꯅꯔꯦ ꯑꯉꯥꯡ ꯊꯦꯝꯕ ꯌꯥꯔꯦ ꯃꯇꯨꯡꯗ ꯇꯞꯇꯥ ꯍꯟꯗꯥꯏ ꯇꯞꯇꯥ ꯑꯣꯏꯗ꯭ꯔꯦ ꯄꯨꯈꯤ ꯑꯣꯏꯔꯦ ꯑꯉꯥꯡ ꯊꯦꯝꯕꯗ ꯁꯤꯅꯔꯦ ꯃꯩꯇꯩꯅ ꯑꯁꯨꯛ ꯀꯤꯕ ꯄꯥꯡꯗꯕ꯭ꯔꯥ ꯍꯥꯏꯕꯗꯣ ꯑꯩꯈꯣꯏ ꯑꯗꯨꯝ ꯅꯩꯅꯁꯦꯕꯀꯣ anyway ꯑꯩ ꯃꯌꯥꯝꯁꯦ ꯍꯥꯏꯕꯗꯤ ꯌꯥꯝ ꯁꯥꯡꯉꯦꯕꯀꯣ ꯑꯩ ꯀꯩꯗꯧꯔꯒꯦ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦꯅ ꯑꯩꯈꯣꯏ ꯀꯩ ꯇꯧꯁꯤꯒꯦ ꯑꯩ ꯀꯦꯅ ꯂꯥꯛꯆꯒꯦꯕꯀꯣ ꯁꯥꯡꯉꯁꯨ ꯅꯨꯡꯉꯥꯏꯔꯔꯣꯏꯕꯀꯣ ꯃꯌꯥꯝꯒꯤ ꯌꯦꯡꯕꯤꯔꯣ ꯀꯨꯀꯤꯒꯤ ꯑꯦꯖꯦꯟꯗꯥ ꯀꯔꯤꯅꯣ ꯍꯧꯖꯤꯛ ꯀꯨꯀꯤꯅ ꯀꯔꯤ ꯗꯤꯃꯥꯟ ꯇꯧꯏ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯊꯝꯕꯤꯌꯨ ꯃꯩꯇꯩꯒ ꯂꯩꯃꯤꯟꯅꯕ ꯉꯝꯃꯔꯣꯏ ꯍꯥꯏ ꯃꯌꯥꯝ ꯂꯣꯏ ꯇꯥꯕꯤꯔꯝꯃꯅꯤꯀꯣ ꯃꯣꯏꯗꯤ ꯑꯩꯈꯣꯏꯒꯤ ꯃꯤꯊꯣꯛꯅꯦꯕ ꯃꯣꯏꯁꯦ ꯃꯄꯥꯟꯗꯒꯤ ꯆꯪꯉꯛꯄ ꯐꯣꯔꯦꯅꯔꯅꯦꯕ ꯃꯣꯏꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯃꯣꯏꯒꯤ ꯆꯥꯎꯕ ꯗꯤꯃꯥꯟꯁꯦ ꯃꯣꯏꯒꯤ ꯃꯌꯨꯝ ꯑꯗꯨꯒ ꯃꯣꯏꯒꯤ ꯂꯩꯐꯝ ꯊꯨꯡꯕꯗꯨꯅꯦꯕꯀꯣ ꯑꯗꯨ ꯂꯩꯐꯝꯗꯨ ꯇꯥꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯅ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯑꯃ ꯊꯝꯕꯤꯌꯨ ꯍꯥꯏꯕ ꯄꯣꯠꯁꯦ ꯃꯣꯏꯒꯤ ꯗꯤꯃꯥꯟ ꯀꯥꯏꯗꯒꯤ ꯂꯧꯗꯣꯏꯕ ꯌꯦꯂꯣꯡꯕꯤ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯗꯒꯤ ꯃꯨꯜꯂꯒ ꯄꯤꯌꯨ ꯁꯤꯅꯤ ꯍꯥꯏꯔꯤꯁꯦ ꯃꯣꯏ ꯗꯤꯃꯥꯟ ꯇꯧꯔꯤꯁꯦ ꯁꯤꯅꯤꯀꯣ ꯑꯗꯣ ꯋꯥꯔꯧꯕ ꯌꯥꯗꯦ ꯅꯥꯒꯥ ꯐꯣꯔꯃꯦꯁꯟꯅ ꯋꯥꯔꯧꯁꯨ ꯅꯥꯒꯥꯒꯤ ꯀꯔꯤ ꯗꯤꯃꯥꯟ ꯇꯧꯔꯤ ꯍꯧꯖꯤꯛ ꯃꯌꯥꯝ ꯂꯩꯅꯁꯦꯕꯀꯣ ꯂꯩꯅꯔꯤꯕꯅꯤꯅ ꯃꯣꯏꯅ ꯍꯥꯏꯌꯦ ꯑꯩꯈꯣꯏꯒꯤ ꯃꯣꯏꯁꯨ ꯒꯦꯇꯔ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤ ꯄꯤꯌꯣꯅ ꯗꯤꯃꯥꯟ ꯇꯧꯏ ꯑꯗꯨ ꯄꯤꯕ ꯉꯝꯃꯣꯏ ꯍꯥꯏꯕꯗꯒꯤ ꯀꯩꯗꯧꯔꯦ ꯁꯦꯄꯔꯦꯠ ꯀꯔꯤ ꯍꯥꯏꯕꯗꯤ ꯐꯤꯔꯥꯜ ꯄꯤꯒꯗꯕꯅꯤ ꯃꯣꯏ ꯀꯟꯁꯇꯤꯇ꯭ꯌꯨꯁꯟ ꯇꯣꯉꯥꯟꯅ ꯆꯠꯅꯒꯗꯕꯅꯤ ꯀꯥꯏꯅ ꯍꯥꯏꯕꯗꯤ ꯃꯥꯅ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯇ ꯌꯨꯝꯐꯝ ꯑꯣꯏꯔꯒ ꯃꯣꯏꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯗꯕꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯂꯩꯗꯅ ꯍꯦꯛ ꯍꯥꯏꯕꯅꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟ ꯍꯥꯏꯗꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟ ꯍꯥꯏꯗꯤ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯗ ꯑꯩꯈꯣꯏꯅ ꯀꯩꯅꯣꯗ ꯍꯪꯉꯨꯅꯤ ꯗꯦꯜꯂꯤꯗ ꯍꯪꯉꯨꯅꯤꯀꯣ ꯀꯩꯁꯨ ꯌꯥꯎꯗꯦ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯗ ꯀꯩꯁꯨ ꯌꯥꯎꯗꯦꯅ ꯍꯥꯏꯒꯅꯦꯕꯀோ ꯃꯣꯏꯅ ꯍꯥꯏ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯗ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯀꯅꯤ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏꯅ ꯎꯗꯕ ꯃꯌꯥꯝ ꯑꯃ ꯐ꯭ꯔꯦꯝꯋꯥꯔꯛ ꯑꯦꯒ꯭ꯔꯤꯃꯦꯟꯗ ꯌꯥꯎꯏ ꯑꯩꯅ ꯍꯥꯏꯖꯔꯤꯁꯤ ꯃꯣꯏꯕꯨ ꯆꯩꯕ ꯅꯠꯇꯦꯀꯣ ꯅꯥꯒꯥꯒꯤ ꯑꯦꯖꯦꯟꯗꯥ ꯂꯩ ꯀꯨꯀꯤꯒꯤ ꯑꯦꯖꯦꯟꯗꯥ ꯂꯩ ꯃꯩꯇꯩꯒꯤ ꯑꯦꯖꯦꯟꯗꯥ ꯈꯔ ꯆꯠꯊꯒꯦ ꯑꯝꯇ ꯍꯥꯏꯕꯤꯌꯨꯅꯦ ꯏꯔꯣꯡꯕꯗ ꯇꯨꯔꯤꯉꯩ ꯎꯇꯤꯅ ꯅꯥꯊꯨꯔꯤꯉꯩꯗ ꯑꯩꯈꯣꯏꯒꯤ ꯑꯦꯖꯦꯟꯗꯥ ꯂꯩꯇꯦ ꯃꯤꯔꯝꯗꯒꯤ ꯂꯥꯛꯄ ꯃꯌꯥꯝꯅ ꯇꯥꯟꯗꯥ ꯁꯥꯟꯅꯩ ꯑꯩꯈꯣꯏ ꯆꯦꯜꯂꯦ ꯏꯃꯥ ꯏꯕꯦꯜ ꯃꯌꯥꯝꯅ ꯃꯊꯕꯥꯛꯁꯤ ꯇꯦꯛꯏ ꯃꯈꯨꯠꯁꯤꯗ ꯑꯗꯨꯒ ꯑꯩꯈꯣꯏꯕꯨ ꯀꯟꯕꯤꯌꯨꯅ ꯂꯥꯎꯏ ꯃꯌꯨꯝ ꯃꯨꯟꯕ ꯂꯥꯛꯑꯒ ꯀꯟꯕꯤꯌꯨꯅ ꯂꯥꯎꯔ ꯆꯦꯜꯂꯤ ꯑꯗꯨ ꯀꯧꯏ ꯄꯥꯡꯗꯕ ꯁꯤꯗ ꯑꯩꯈꯣꯏꯅ ꯄꯥꯡꯗꯕꯁꯦ ꯀꯌꯥꯝ ꯄꯥꯡꯗꯒꯦ ꯑꯗꯨꯅ ꯑꯩꯅ ꯉꯁꯤ ꯍꯥꯏꯖꯔꯤꯁꯦ ꯄꯥꯡꯅꯅꯕꯅꯤꯀꯣ ꯆꯩꯕ ꯅꯠꯇꯦꯀꯣ ꯃꯤꯀꯞ ꯊꯣꯛꯅꯕꯅꯤꯀꯣ ꯑꯩ ꯍꯥꯏꯖꯔꯤꯁꯦ
ꯑꯩꯈꯣꯏꯒꯤ ꯑꯦꯖꯦꯟꯗꯥ ꯑꯃ ꯂꯩꯕ ꯌꯥꯔꯣꯏꯕ ꯃꯩꯇꯩꯒꯤ ꯑꯦꯖꯦꯟꯗꯥ ꯑꯃ ꯁꯦꯝꯗꯦꯕ ꯅꯠꯇ꯭ꯔꯒꯗꯤ ꯃꯤꯒꯤ ꯑꯦꯖꯦꯟꯗꯥ ꯃꯌꯥꯝꯁꯤ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯗꯤꯕꯦꯠ ꯇꯧ ꯂꯩꯔꯦ ꯅꯒꯥꯅ ꯍꯥꯏꯅꯤ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯖꯔꯒꯦ ꯑꯃꯨꯛ ꯍꯥꯏꯅꯤ ꯁꯥꯎꯠ ꯅꯥꯒꯥꯂꯦꯟ ꯁꯦꯝꯒꯦ ꯑꯃꯨꯛ ꯍꯥꯏꯅꯤ ꯀꯨꯀꯤꯅ ꯍꯥꯏꯅꯤ ꯁꯦꯄꯔꯦꯠ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟ ꯄꯤꯌꯨ ꯍꯥꯏꯅꯤ ꯃꯤꯖꯣꯔꯥꯝꯗ ꯇꯤꯜꯂꯒꯦ ꯑꯃꯨꯛ ꯍꯥꯏꯅꯤ ꯃꯩꯇꯩꯅ ꯃꯗꯨ ꯌꯥꯔꯣꯏ ꯅꯒꯥꯁꯨ ꯌꯥꯔꯣꯏ ꯗꯤꯐꯦꯟ ꯇꯧꯕ ꯉꯝꯃꯛꯇ꯭ꯔꯦ ꯍꯧꯖꯤꯛꯇꯤ ꯅꯨꯡꯉꯩ ꯄꯥꯏꯅꯔꯦꯅ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯄꯥꯏꯅꯔꯦꯅ ꯁꯥꯎꯅꯔꯦꯅ ꯀꯥꯞꯅꯔꯦꯅ ꯁꯤꯔꯦꯅ ꯉꯁꯤ ꯑꯃ ꯁꯤꯔꯦꯗꯅ 이상 같은 거 시절에나 영어 보고 너희 그분이 미시면 됐기 빨리 가래 많이 보시 많이 쌓여서 양기브라 시기 바꾼다래 그래서 느낌 보이지 아무나 아이콘이 에젠다 아마 픽스없이 약시 그게 된다까요 만이포기는 페이하를 내면 페이고 그나고 카나 문내에서 그게 에젠다 왜 하고 만이포 가해 그것이 에젠다 왜 하고 시기 에젠다 같아 아이게 라이트 아이게 문문하고 문무야로 해주고 이게 라이트로 시기 에젠다 같아 아버지 또 가야 된다 아마 그 시기 그런 사람 또 있어 그냥 다르죠 아이 좋은 거 싸마 한 그릇 먹고 매대기 에젠다 아버지 에젠다 하나씩 내가 움직이는 건 또시 시기 야비 역시 사이 에젠다 우리가 영어 야가 아이콘 있다는 판단을 해 사이 마음을 수답하는 거 여러분이 마사 에그리멘트 마야 하이고 아이가 하르시가 마야 하르가 돈 수케는 아주가 눈이와 돈 수케는 있고 카르베르 시하르니 네르 시하르니 고 네고사 똑지 하르니 고 너무 아코이 야가 노래 하르니 아코이 많이 담게 하르니 고 마사 에그리멘트 야베 사람 야베 그래서 뭐하러 보이게더라 사람을 수야베라 아무나 너무나 마사 에그리멘트 이제 시하르니 그리고 하다가 मध्य कोई से येरो की निहारगा आई की लम्ना कुंद्रे आई कन्नो कुंद्रे आई कुंग हो को तो सही तरह को हो को दबा कुंदले हो को दबा आई सदा को दामा को माई हो को दे अदु की को अदु के मासर एग्रीमेंट से दामे से योजे को के दोसी को योजे अदुना नोना अंदर ठोकना वो काम भी हो में हम नोना नेगोशिएट होचे अभी ठोकचे को हाने की मासर एग्रीमेंट में तो रे महाराज भरोसा को रे आदा वही संधि का नसी है मतलब सीए में सोच का नसी तो कि नहीं ना वो ना शिलों में कौन ने तो नुमी नुमी बनी ने दा ग्राफ का ना पाप में खाली तो कि खाली तो ना सोच तो रो नंग विशाल तो पाप को तो में लासो तो बनी आ सोच तो ना भाई तो खाली तो ना मा बनी मंगाने में ना सोच तो नहीं बने तो मियां या के हाबे तो अदु मादर के तो सना दे या लो तो सुई आते अभी नहीं होगी मुझे अदु ना इंडिया का तिलरो हाई बना था नौना कुकन मधुरो इंग्लिशी इथोक्सी हाने को कोई से हिंदू मान रहे कोई हिंदू ने मसा कर आपके है को नहीं बा ये वो आसाम की भी गए आसाम की को उनको मेरा मसा कानून में दाखिल सुन तो दिवा सेंटर की तो दिवा आसाम एको ना तो अगर की ना तो कोई ना सिविल आयो में अंदाई से सिदाई से तो अकोई की kana तो लगे सेंटर में ना तो लगे मी की फलफल जो आगा कर है सस्पेंशन ऑफ ऑपरेशन ना बेबा मसा की ना वो मी तो लगा मी दिले ये को अकोई तो सुतो सेंटर का करे वो खाली एक दिन ना मौत हो तो सही क्या सुने मदर एग्रीमेंट 1949 क्या सुने सही क्या सुने ये अकोई की मते की करना तो मते की वो वा kan जाओ के ये जी पोस्टमा अकोई मांगले से बिल नंबर मोटा इपाई को ना जो मैं खान भी भैया ना मसाई में ते की ना तो बात आप भैया ना भी ये चले है चले मतलब मैं आम ना है सेपरेट एडमिनिस्ट्रेशन में है लाउडा कुकी ना से हार पीर बनी ने मैं आम खान भी वाले को बस को काय ये को हार पीर बनी को आई बार खाई के को होई स्टेट असेंबली ने ले बस दा हिल एरियाज कमिटी ने बोले हिल एरियाज कमिटी से जो रहे हैं ना मणिपुर की असेंबली से ना कोई सिंह कोई बाबाई में नॉर्म दाई से अपने लोगों ने एमएलए को पूछने लोगों ने मुझे याद नहीं ना लोगों ने कमाई को भी मुझे कुन है तारे को जी को भी नहीं किसी को नहीं है कुन जे असीना मुझे लोगों वाले मुझे थाना नहीं को मुझे ना यार अगर ये सब ना ठोकरा आगे ठोकरा मशीन दरा तो क्या वो इंडियन कॉन्स्टिट्यूशन के आर्टिकल 71 सी से सी मक्का करे तो वैसे अदुगा
Hill Areas Committee ꯁꯦꯝꯕꯁꯤ 1971ꯒꯤ ꯑꯩꯈꯣꯏꯒꯤ 71ꯁꯤꯗ ꯃꯥꯁꯤ ꯁꯦꯝꯕꯅꯦꯕꯀꯣ 27 Amendment Act ꯌꯥꯎꯔꯛꯄꯅꯦꯕꯀꯣ ꯑꯗꯨꯒ ꯆꯠꯅꯕꯧꯕꯁꯤꯅ 1972ꯗ Hill Areas Committee ꯃꯅꯤꯄꯨꯔ ꯆꯠꯅꯔꯛꯄꯅꯦꯕ ꯍꯥꯏꯕꯗꯤ 1972ꯗꯤ ꯀꯩꯗꯧꯔꯦ ꯃꯅꯤꯄꯨꯔꯗ ꯏꯁꯂꯣꯞ ꯐꯪꯕ ꯃꯇꯨꯡꯗ ꯂꯥꯛꯄ ꯄꯣꯠ ꯑꯃꯅꯦ ꯀꯃꯥꯏꯅ ꯇꯧꯕꯅ ꯃꯅꯤꯄꯨꯔꯒꯤ ꯑꯦꯗꯃꯤꯅꯤꯁꯇ꯭ꯔꯦꯁꯟꯁꯤꯕꯨ ꯑꯦꯁꯦꯝꯕ꯭ꯂꯤꯁꯤꯕꯨ ꯃꯤꯅꯤ ꯑꯦꯁꯦꯝꯕ꯭ꯂꯤꯕꯨ ꯊꯝꯕꯤꯔꯝꯃꯤꯅꯣꯕ ꯀꯔꯤ ꯊꯝꯕꯤꯔꯝꯃꯤꯅꯣꯕ ꯆꯤꯡꯒꯤ ꯇꯣꯈꯥꯏꯕ ꯂꯩꯉꯥꯛ ꯑꯃ ꯁ꯭ꯋꯥꯏꯗ ꯊꯝꯕꯤꯔꯝꯃꯤ ꯀꯩꯒꯤꯅꯣ ꯂꯩꯕꯥꯛꯀꯤ ꯑꯣꯏꯕ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯕ ꯄꯣꯠ ꯑꯃ ꯈꯟꯅꯕ ꯃꯇꯝꯗ ꯍꯤꯜꯒꯤ ꯌꯥꯎꯗꯦ ꯃꯣꯏ ꯈꯨꯟꯒꯤ ꯑꯌꯥꯝꯕ ꯂꯧꯒꯗꯕꯅꯤ ꯍꯥꯏꯇꯥꯔꯒꯗꯤ ꯀꯔꯤꯅꯣ ꯁꯤꯅꯤ ꯑꯗ ꯂꯩꯔꯤꯕ ꯄꯣꯠ ꯑꯃꯅꯦꯕ ꯃꯁꯤ ꯇꯣꯈꯥꯏꯒꯗꯕꯅꯤ ꯃꯁꯤ ꯂꯧꯊꯣꯛꯄ ꯍꯥꯏꯒꯗꯕꯅꯤ ꯑꯩꯈꯣꯏꯅ ꯀꯔꯤꯅꯣ ꯍꯥꯏꯕꯗ ꯀꯩꯗꯧꯔꯦ ꯑꯦꯁꯦꯝꯕ꯭ꯂꯤ ꯍꯥꯏꯁꯤ ꯌꯥꯝ ꯆꯥꯎꯕ ꯀꯩꯒꯤ ꯏꯁꯇꯦꯠ ꯑꯗꯨꯗ ꯃꯤ ꯑꯦꯁꯦꯝꯕ꯭ꯂꯤꯅ ꯀꯩ ꯀꯥꯟꯅꯩ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯃꯤꯅ ꯇꯥꯛꯏꯕ ꯗꯤꯃꯥꯟꯁꯤ ꯁꯤ ꯃꯈꯥꯗꯅꯤ ꯁꯤ ꯃꯈꯥꯗ ꯂꯥꯛꯏꯅꯦꯀꯣ ꯁꯤꯒꯤ ꯑꯥꯔꯇꯤꯀꯜ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯒꯤ 371 ꯁꯤꯁꯤ ꯃꯈꯥꯗ ꯂꯥꯛꯏꯅꯦꯀꯣ autonomy piyo, more autonomy piyo. Di constitution da yaw na ko sa daga lege ya ko ko yaw ko ni piyo ay pa demand ko ni ado pi de kai sine autonomy piyo autonomy pa kan ni le amana schedule 5 amana schedule 6 piyo ay ko ni pi ya ni hai pi ya ni hai mo ni pi ga ni hai kai hai constitution da yaw ni constitution da yaw ni mo na ko ni ja ni hai ai na ha ke ni pi ya Malah pakai itu saya buka. Ayi dah mari nak buka saya dah yang nak saya mesti makan lagi. Ayi tetap kamu aja ke buka. Manipur saya, aku di geographical area saya, sama di Manunda, aku di Nepal saya, aku di Tampaki lambe. Sini ko. Aduh dah 1982 mau berangkat di Toshina, sini lambe, sini bayar. Aduh dah Tampaki lambe saya. Si Sara Nipani ada sudah letak pak kalau piro ada yang dia aku dia army ni aku post saya apa dia yang saya mau kata Manipur Meitei dalam dalam leher saya only 6% kerja sami mana ada yang bayar tu otonomi ni ada 6% kerja kita tu pak setiap kali kita berkata ini dan lagi berapa aku yang tahu kita rasai Kalau mereka nanti berapa ni orang mereka macam pun jaga, aku tu tu jaga. Ni aku tanya mana tu nak ada macam tu, nak hire berapa, salah ya kan? Jadi kok, mesti tu harga. Aku ingat pakar ini, sama dengan orang 40% betul ya tempat tu lagi. Aduga, sini area tu lagi lah, 60%. 60% tu nak otonomi tangga, aduga 40% aku sahaja lagi lah. Lepas itu kita lihat, aku ni kalau tu kita tu je, mudah je, aku ni mudah dia. Aku ni seorang pokok, hei orang siapa nama, siapa nama. Mereka paling lagi, lepas paling lagi, lebih dari itu mana. Siapa betul sini. Anak anak pun ni ko, anak suruh, ko tak nama. Asal kan tu ni, terang bagi suruh pada apa pin dan apa paling pusat ini ko. Aduh ni kita boleh. Aku kata ni nak sesuatu apa? Aku nak sumber apa? Sini bos sebagai. Aduna, ayah kaya pada Hill Areas Committee saya masih pun tuan tu phone si agenda aku biar ni susu. Aku ni Hill Areas Committee saya lamda sebenarnya ko. Sini lamda apa mereka base program Hill Areas Committee sebenarnya ko. Indahnya pun nak kali sini, mana yang pun nak kali sini. Mana yang pun nak kami cakap ni hal kanda aku ni. Schedule Tribe Advisory Committee na hal. Schedule Tribe Advisory Committee itu hal, aduga council itu hal. Aduga kita boleh Schedule Tribe kan dari kami itu kita boleh share boleh kami. Apa yang dalam decision boleh apa? Aduga sudah ini ya kami sampai yang ini ya kami se sini betul. Aku sih kayak apa? Sini mereka ni betul decision dia gitu. Aduga ni saya mengali dan ngau ni aku juga boleh. Aku yang dapat trial ni ko. Hanya tu pada tu. Koi mak apa apa, mina tahu siapa, apa koi koi ni bah, apa nak tu kerja ni tahu. So kita kalau koi wani koi tu, sini berai sini. Si pun mana ni? Ada sini si koi kan kasih mana tu? Mui se kami ni yang media base orang si area apa, lembaga base orang kan orang ni dia, siapa kami ada. Ada lagi dengar itu si pun cuma nukau dia orang. Atau mana? Dilimitasi nama high dilimitasi. Saya ada orang dilimitasi ni. Aisyah sebelum kakak ada pemain berkau. Aku ni sahih kerana aku ni mikuk tiye India mikuk tiye sahih kerana aku ni tiye. Aduga mikuk tiye masih hal hal macam ni yang kata. Esok kita sebenarnya masih
ꯑꯩꯈꯣꯏ ꯁꯤꯌꯥꯗꯤ ꯍꯣꯞꯐꯨ ꯂꯩꯀꯣ ꯍꯣꯞꯐꯨꯗꯤ ꯑꯗꯨꯝ ꯀꯥꯏꯗꯕ ꯃꯁꯤꯡ ꯍꯣꯞꯐꯨ ꯂꯩꯀꯣ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯃꯤꯁꯤꯡ ꯌꯥꯝꯕ ꯌꯥꯝꯕꯗꯨꯗ ꯏꯃꯦꯖꯦꯟꯁꯤ ꯌꯥꯝꯕꯀꯣ ꯌꯥꯝꯗꯕ ꯀꯥꯡꯕꯨꯗ ꯁꯨꯝ ꯍꯟꯊꯕ ꯁꯤꯅꯦꯕ ꯂꯥꯏꯔꯤꯛꯁꯤ ꯑꯩꯒꯤꯁꯨ ꯆꯞ ꯃꯥꯟꯅꯩ ꯑꯩꯒꯤꯁꯨ ꯁꯨꯝ ꯃꯁꯤꯡ ꯌꯥꯝꯕ ꯀꯥꯡꯕꯨꯗ ꯑꯗꯨꯝ ꯍꯦꯟꯈꯤꯕ ꯁꯨꯃꯥꯏꯅ ꯇꯧꯕꯗꯒꯤ ꯀꯩꯗꯧꯔꯦ ꯗꯤꯂꯤꯃꯤꯇꯦꯁꯟꯁꯦ ꯇꯧꯒꯗꯕ ꯍꯥꯟꯅ ꯇꯧꯒꯗꯕꯅꯦꯕꯀꯣ ꯃꯌꯥꯝ ꯌꯦꯡꯅꯔꯛꯄꯗꯒꯤ ꯇꯣꯛꯈꯤꯕꯅꯦ ꯍꯧꯖꯤꯛꯁꯨ 2026ꯁꯦ ꯃꯁꯤꯐꯥꯎ ꯃꯅꯨꯡꯗ ꯑꯩꯈꯣꯏ ꯇꯧꯒꯗꯕꯅꯤꯀꯣ ꯁꯣꯏꯅ ꯇꯧꯅꯤꯀꯣ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯣ ꯅꯥꯒꯥ ꯃꯌꯥꯝ ꯍꯥꯏꯗꯅ ꯑꯩꯈꯣꯏꯒꯤ ꯆꯤꯡꯒꯤꯗ ꯂꯩꯔꯤꯕꯁꯦ ꯆꯥꯎꯔꯥꯛꯅ ꯑꯗꯨꯝ ꯍꯥꯏꯔꯒ ꯑꯃꯗꯤ ꯀꯩꯅꯣꯅꯤ ꯖꯦꯅꯔꯦꯜꯅꯤ ꯍꯥꯏꯔꯁꯨꯀꯣ ꯄꯨꯟꯅꯦꯅ ꯍꯥꯏꯔꯁꯨꯀꯣ ꯄꯨꯟꯁꯤꯗ ꯍꯥꯟꯅ ꯅꯥꯒꯥꯁꯦ ꯇꯔꯥꯅꯤꯊꯣꯏ ꯀꯥꯔꯝꯃꯦꯕ ꯀꯨꯀꯤꯅꯦ ꯆꯤꯡꯃꯤꯁꯨ ꯀꯨꯀꯤ ꯍꯥꯏꯔꯤꯁꯦ ꯑꯁꯣꯝꯒꯤꯁꯤꯅ ꯅꯤꯄꯥꯟꯗꯩꯅ ꯀꯥꯔꯝꯕ ꯄꯣꯠꯇꯦꯕ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣꯅꯦ ꯇꯪꯈꯥꯏ ꯅꯥꯒꯥꯒꯤ ꯑꯦꯝꯑꯦꯜꯑꯦꯁꯦ ꯂꯧꯔꯕꯅꯤꯀꯣ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯃꯣꯏ ꯅꯨꯡꯉꯥꯏꯔꯤ ꯃꯩꯇꯩꯒ ꯍꯥꯟꯅꯔꯒ ꯃꯣꯏ ꯌꯦꯡꯉꯤꯗꯪꯁꯦ ꯌꯦꯡ ꯂꯩꯔꯦꯅ ꯌꯦꯡ ꯂꯩꯔꯤꯁꯦ ꯑꯩꯈꯣꯏ ꯆꯨꯝꯗꯤ ꯆꯨꯝꯗꯕꯅꯤꯀꯣ ꯁꯤ ꯄꯣꯠ ꯑꯃ ꯂꯩ ꯑꯗꯨꯅ ꯂꯝꯁꯦ ꯃꯣꯏꯁꯨ ꯃꯥꯡꯉꯦꯕꯀோ ꯑꯗꯨꯅ ꯍꯧꯖꯤꯛꯇꯤ ꯀꯩꯗꯧꯔꯦ ꯃꯩꯇꯩꯒꯤ ꯃꯄꯥꯟ ꯀꯔꯤꯁꯤ ꯀꯔꯤ ꯈꯜꯂꯤꯅꯣ ꯑꯣꯟꯂꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯣꯋꯥꯁ ꯈꯛꯇ ꯂꯩꯔꯤ ꯑꯇꯩ ꯀꯔꯤꯝ ꯂꯩꯇꯦ ꯑꯩꯈꯣꯏꯗ ꯂꯝ ꯉꯥꯛꯄ ꯉꯝꯗꯦ ꯃꯤ ꯉꯥꯛꯄ ꯉꯝꯗꯦ ꯄꯣꯂꯤꯇꯤꯀꯦꯜ ꯄꯣꯋꯥꯁ ꯈꯛꯇ ꯂꯩ ꯀꯔꯤꯅꯣꯗ ꯑꯩꯈꯣꯏꯒꯤ ꯑꯦꯝꯑꯦꯜꯑꯦ ꯅꯤꯐꯨ ꯂꯩ ꯃꯩꯇꯩꯒꯤ ꯑꯦꯝꯑꯦꯜꯑꯦ ꯅꯤꯐꯨ ꯂꯩ ꯑꯗꯣ ꯅꯤꯐꯨ ꯂꯩꯔꯤꯕ ꯑꯦꯝꯑꯦꯜꯑꯦꯁꯦ ꯑꯩꯈꯣꯏꯒꯤ ꯁꯤꯠꯁꯦ ꯖꯅꯔꯦꯜꯅꯦꯕꯀோ ꯇꯥꯡꯈꯨꯜ ꯑꯃ ꯁ꯭ꯋꯥꯏꯗ ꯂꯦꯞꯄ ꯚꯣꯠ ꯂꯦꯞꯄ ꯑꯗꯨꯝ ꯌꯥꯒꯅꯤ ꯑꯩꯈꯣꯏꯅ ꯂꯦꯞꯄꯁꯨ ꯑꯗꯨꯝ ꯌꯥꯒꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗꯤ ꯑꯩꯈꯣꯏꯅ ꯄꯣꯂꯤꯇꯤꯀꯦꯜ ꯄꯣꯋꯥꯔꯁꯦ ꯑꯩꯈꯣꯏꯅ ꯄꯥꯏꯔꯤꯕꯀꯣ ꯑꯗꯨꯅꯅꯤ ꯃꯌꯥꯝꯗ ꯄꯤꯌꯥꯔ ꯍꯥꯏꯕꯗ ꯃꯌꯥꯝꯅ ꯁꯥꯎꯅꯩꯕ ꯁꯤ ꯑꯣꯏꯔꯛꯀꯅꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯇꯥꯡꯅ ꯐꯪꯕ ꯄꯣꯂꯤꯇꯤꯀꯦꯜ ꯄꯣꯋꯥꯔꯁꯦ ꯀꯩꯗꯧꯅ ꯑꯩꯈꯣꯏꯅ ꯃꯌꯥꯝ ꯑꯃ ꯁꯤꯟꯅꯗꯣꯏꯅꯣ ꯃꯅꯤꯄꯨꯔꯒꯤ ꯃꯔꯝꯗ ꯈꯪꯗꯕ ꯃꯤꯅ ꯀꯩ ꯁꯤꯟꯅꯗꯣꯏꯅꯣ ꯑꯁꯤꯗꯤ ꯄꯥꯏꯒꯗꯕꯅꯦꯕꯀꯣ ꯕꯤꯔꯦꯟꯒꯤ ꯋꯥꯠꯄꯣ ꯕꯤꯔꯦꯟꯒꯁꯨ ꯆꯥꯎꯕꯅ ꯑꯍꯟ ꯀꯩ ꯀꯥꯏꯗꯦ ꯑꯩ ꯕꯤꯔꯦꯟ ꯑꯩ ꯈꯠꯆꯔꯣ ꯑꯩ ꯈꯠꯆꯔꯣꯏꯕꯀꯣ ꯃꯣꯏ ꯕꯤꯖꯦꯄꯤꯗ ꯂꯩꯇ ꯄꯥꯏꯁꯤꯅꯣꯕꯀꯣ ꯄꯤꯌꯥꯔ ꯍꯥꯏꯕꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯌꯨꯠ ꯂꯩꯒꯗꯕꯅꯦ ꯍꯥꯏꯕꯅꯦ ꯁꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯣꯋꯥꯔꯁꯦ ꯑꯩꯈꯣꯏ ꯈꯨꯠꯇ ꯂꯩꯍꯟꯒꯗꯕꯅꯦꯕ ꯑꯗꯨꯝ ꯂꯩꯗꯧ ꯃꯥꯜꯂꯛꯇ꯭ꯔꯦꯕ ꯃꯊꯪꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯗꯗꯤ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯗ ꯑꯉꯥꯡ ꯄꯣꯛꯇꯦ ꯃꯤꯅ ꯁꯨꯝ ꯄꯣꯛꯏ ꯃꯤꯗꯒꯤ ꯃꯄꯥꯟꯗ ꯁꯨꯝ ꯊꯥꯗꯔꯛꯏ ꯌꯦꯟꯗꯤ ꯊꯥꯗꯔꯛꯏ ꯑꯗꯨꯅ ꯍꯥꯟꯅ ꯀꯨꯀꯤꯅ 50,000 ꯂꯩꯔꯝꯕꯗꯣ ꯂꯥꯛ ꯑꯃ ꯁꯨꯔꯝꯃꯅꯤ ꯍꯧꯖꯤꯛ ꯂꯥꯛ ꯑꯃ ꯁꯨꯔꯝꯃꯅꯤ ꯍꯧꯖꯤꯛ ꯌꯦꯡꯕꯤꯔꯣ ꯑꯗꯨꯒ ꯀꯩꯗꯧꯔꯦ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯒꯤ ꯁꯔꯚꯤꯁꯁꯦ ꯇꯔꯦꯠꯐꯥꯎ ꯃꯥꯡꯈ꯭ꯔꯅꯤ ꯃꯥꯡꯀꯥꯟꯗꯗꯤ ꯀꯩꯗꯧꯔꯦ ꯆꯤꯡꯃꯤꯁꯤꯡꯅ ꯁꯥꯟꯅꯕ ꯃꯑꯣꯡ ꯁꯥꯟꯅꯕ ꯐꯤꯟꯕ ꯂꯥꯛꯑꯅꯦꯕꯀꯣ ꯁꯤ ꯀꯨꯏꯗꯕꯅꯤꯀꯣ ꯑꯗꯨꯒ ꯁꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯇꯧꯁꯤꯒꯦ ꯍꯥꯏꯇꯥꯔꯒꯗꯤ ꯉꯁꯥꯏꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟꯁꯦ ꯇꯧꯗ꯭ꯔꯤꯉꯩꯗ NRC ꯍꯥꯟꯅ ꯁꯦꯝꯃꯨ NRC ꯇꯧꯗ꯭ꯔꯤꯐꯥꯎꯗꯗꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯌꯥꯔꯣꯏꯁꯦ ꯍꯧꯖꯤꯛꯇꯒꯤ ꯈꯣꯠꯂꯛꯑꯣꯏꯗꯤ ꯃꯌꯥꯝꯗ ꯍꯥꯏꯌꯨ NRCꯁꯤ ꯀꯩꯅꯣ ꯃꯤꯇꯣꯞ ꯈꯟꯗꯣꯛꯎ ꯍꯥꯏꯕꯅꯤꯅꯦ ꯃꯤꯇꯣꯞ ꯇꯥꯊꯣꯛꯎ ꯍꯥꯏꯕꯅꯤꯅꯦ ꯃꯁꯛ ꯈꯪꯗꯣꯛꯑꯁꯤ ꯁꯠꯍꯟꯈ꯭ꯔꯁꯤ ꯌꯦꯜꯂꯣꯡꯗ ꯇꯧꯔꯦ ꯍꯜꯍꯟꯈ꯭ꯔꯁꯤ ꯍꯥꯏꯕ ꯅꯠꯇ꯭ꯔꯣ ꯍꯜꯍꯟꯈ꯭ꯔꯣ ꯑꯗꯨꯒ ꯗꯤꯂꯤꯃꯤꯇꯦꯁꯟꯗꯣ ꯇꯧ ꯍꯥꯏꯕꯅꯦꯕꯀꯣ ꯑꯗꯨꯅ ꯀꯔꯤꯒꯤ ꯗꯤꯂꯤꯃꯤꯇꯦꯁꯟ ꯇꯧꯕ ꯌꯥꯔꯣꯏ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏꯒꯤ ꯑꯦꯖꯦꯟꯗꯥ ꯑꯣꯏꯁꯤꯅ ꯑꯩ ꯁꯨꯃꯥꯏꯅ ꯈꯨꯝꯖꯒꯦꯕꯀꯣ ꯑꯗꯨꯃꯛꯇꯅ ꯄꯟꯖꯔꯝꯒꯦꯕꯀꯣ ꯑꯩꯈꯣꯏꯒꯤ ꯃꯩꯇꯩꯁꯦ ꯃꯁꯤꯡ ꯌꯥꯝꯈ꯭ꯔꯦꯀꯣ ꯑꯗꯨꯅ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯒꯤ ꯋꯥꯗꯤ ꯊꯝꯕꯤꯔꯝꯃꯦꯀꯣ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯗꯤ ꯄꯨꯜꯂꯤ ꯍꯥꯏꯕ ꯄꯨꯟꯗꯦ ꯍꯥꯏꯕ ꯑꯩꯈꯣꯏ ꯒ꯭ꯌꯥꯟ ꯇꯥꯗꯦ ꯄꯨꯜꯂꯤ ꯂꯧꯕ ꯌꯥꯏ ꯄꯨꯟꯗꯦ ꯂꯧꯕ ꯌꯥꯏꯀꯣ ꯑꯩꯈꯣꯏ ꯄꯨꯟꯗꯦ ꯑꯩꯈꯣꯏ ꯈꯪꯗ꯭ꯔꯦꯕꯀꯣ ꯑꯗꯨ ꯃꯩꯇꯩ ꯑꯩꯈꯣꯏ ꯄꯨꯟꯁꯦ ꯃꯩꯇꯩ ꯑꯩꯈꯣꯏ ꯄꯨꯟꯁꯦ ꯀꯥꯏꯗ ꯄꯨꯟꯅꯤ ꯀꯁꯥꯔ ꯇꯥꯔꯕ ꯃꯩꯇꯩ ꯑꯁꯥꯝꯗ ꯇꯥꯔꯕ ꯃꯩꯇꯩꯁꯦ ꯂꯥꯛꯑꯒ ꯈꯔ ꯍꯦꯜꯂꯤꯀꯣ ꯑꯩꯈꯣꯏ ꯄꯨꯟꯁꯦ ꯃꯦꯟꯃꯥꯔꯗ ꯇꯥꯔꯤꯕ ꯕ꯭ꯔꯍ꯭ꯃꯥꯗ ꯈꯨꯟꯗꯥꯔꯤꯕ ꯇ꯭ꯔꯤꯄꯨꯔꯥꯗ ꯈꯨꯟꯗꯥꯔꯤꯕ ꯃꯩꯇꯩꯁꯤꯡꯁꯦ ꯑꯩꯈꯣই ꯄꯨꯟꯗꯕ ꯌꯥꯔꯣꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯈꯠꯅꯕ ꯑꯁꯤꯗ ꯅꯍꯥꯟꯗꯅ ꯀꯥꯏꯍꯧꯔꯤꯗꯅ ꯃꯤꯖꯣꯔꯥꯝꯒꯤ ꯆꯤꯐ ꯃꯤꯅꯤꯁꯇꯔ ꯔꯥꯝ ꯒꯨꯖꯣꯔꯥꯝ ꯁꯤꯡꯍ ꯍꯥꯏꯅ ꯇꯧꯔꯤꯗꯅ ꯁꯤꯜꯆꯔꯗ ꯊꯛꯄ ꯉꯝꯃꯦꯕ ꯃꯣꯏ ꯄꯨꯛꯆꯥꯛꯁꯦ ꯁꯤꯜꯆꯔꯗ ꯂꯝꯕꯤꯁꯦ ꯐꯠ ꯂꯥꯎ ꯊꯤꯡꯒꯗꯕꯀꯣ ꯃꯣꯏ ꯆꯔꯥ ꯍꯦꯛ ꯁꯤꯌꯦ ꯑꯗꯣ ꯃꯩꯇꯩꯒꯤ ꯈꯨꯠꯇ ꯂꯩꯕꯅꯦ ꯑꯗꯣ ꯃꯩꯇꯩꯒꯤ ꯄꯨꯟꯗꯦ ꯍꯧꯖꯤꯛ ꯃꯩꯇꯩ ꯄꯨꯜꯂꯀꯥꯟꯗ ꯑꯗꯨꯒꯤꯗꯣ ꯑꯗꯨꯅ ꯃꯩꯇꯩ ꯄꯨꯟꯕꯒꯤ ꯇꯉꯥꯏꯐꯗꯕ ꯂꯩ ꯑꯗꯨꯅ ꯑꯩꯈꯣꯏꯁꯦ ꯃꯩꯇꯩꯁꯦ ꯂꯩꯇ꯭ꯔꯕꯅꯤꯀꯣ ꯂꯣꯏꯔꯕꯅꯤꯀꯣ ꯑꯗꯨꯅ ꯉꯁꯥꯏꯒꯤ ꯑꯇꯩ ꯑꯇꯩ ꯃꯌꯥꯝꯒꯤ ꯍꯥꯏꯕ ꯃꯌꯥꯝꯗꯨꯗꯤ ꯑꯩ ꯍꯟꯖꯔꯣꯏꯅ ꯍꯥꯏꯕ ꯋꯥꯅꯤꯀꯣ ꯍꯧꯖꯤꯛ ꯌꯥꯝ ꯋꯥꯏ ꯆꯤꯡꯈꯣꯡ ꯆꯤꯌꯥ ꯇꯧꯔꯤ ꯃꯌꯥꯝꯁꯤꯡꯁꯦ ꯑꯗꯨꯅ ꯇꯣꯂꯣꯞ ꯆꯥꯕꯁꯤꯡꯁꯦ ꯌꯥꯔꯒꯗꯤ ꯇꯣꯂꯣꯞꯀꯤ ꯄꯥꯔꯁꯦꯟꯇꯦꯖꯇꯣ ꯋꯥꯔꯒꯅꯤ ꯌꯨꯝ ꯄꯨꯕ 20 30ꯔ ꯃꯐꯝ ꯈꯔ ꯊꯥ ꯈꯨꯗꯤꯡꯒꯤ ꯄꯥꯡꯊꯣꯛꯄꯤꯔꯣ ꯅꯣꯡꯃꯩ ꯂꯩꯒꯦꯔꯥ ꯃꯔꯨ ꯂꯩꯒꯦꯔꯥ ꯑꯗꯒꯤ ꯆꯔꯥ ꯍꯦꯟꯕ ꯃꯌꯥꯝꯒꯤ ꯑꯩꯈꯣꯏꯒꯤ ꯀꯠꯀꯦꯔꯥ ꯑꯃ ꯇꯧꯒꯦꯔꯥ ꯑꯃꯨꯛ ꯈꯔ ꯁꯤꯟꯅꯔꯁꯤ ꯂꯥꯟꯅꯕꯀꯣ ꯁꯤ ꯄꯣꯠꯁꯤꯃ ꯑꯩ ꯍꯥꯏꯅꯤꯡꯉꯤ ꯑꯗꯒꯤꯗꯤ ꯁ꯭ꯋꯥꯏꯗꯁꯨ ꯑꯩꯈꯣꯏꯅ ꯍꯥꯏꯌꯦꯕꯀꯣ ꯁ꯭ꯋꯥꯏꯗ ꯂꯥꯟ ꯇꯧꯒꯦ ꯂꯥꯟꯗꯨ ꯅꯣꯡꯃꯩ ꯀꯥꯞꯄꯃꯛꯇꯅ ꯑꯩꯈꯣꯏ ꯂꯥꯟ ꯑꯣꯏꯒꯗ꯭ꯔꯣ ꯂꯥꯟ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯂꯥꯟ ꯊꯦꯡꯅꯕ ꯂꯥꯟ ꯅꯠꯇꯦ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯔꯦꯁꯄꯣꯟꯁꯤꯕꯤꯂꯤꯇꯤ ꯑꯩꯈꯣꯏ ꯃꯌꯥꯝ ꯊꯧꯗꯥꯡ ꯌꯥꯝ ꯂꯩ ꯅꯣꯡꯃꯩ ꯄꯥꯏꯔꯒ ꯂꯥꯟ ꯃꯌꯥꯝ ꯑꯃ ꯃꯊꯧ ꯇꯥꯏ ꯍꯧꯖꯤꯛ ꯑꯩꯈꯣꯏ ꯀꯝꯄꯦꯟ ꯇꯧꯕ ꯇꯥꯏ ꯑꯩꯈꯣꯏ ꯆꯨꯝꯁꯤꯟꯅꯕ ꯇꯥꯏ ꯑꯩꯈꯣꯏ ꯄꯨꯟꯁꯤꯟꯅꯕ ꯇꯥꯏ ꯄꯨꯟꯅꯕ ꯀꯦꯝꯄꯦꯟ ꯑꯣꯏꯅ ꯇꯧꯒꯗ꯭ꯔꯣ ꯏꯕꯥ ꯏꯕꯅꯁꯨ ꯐꯪꯖꯟꯕꯁꯤ ꯂꯥꯛꯄꯤꯌꯨ ꯁꯤꯗ ꯍꯥꯏꯖꯕ
ꯁꯅꯥꯂꯩꯕꯥꯛꯀꯤ एडिटर हेमंत कुमार निगोम्बना फोंदोकपा वाफम तामिनाख्रबा मतुंगदा ngasi gi oinadi Elite TV na khanana puthokjaba Voice of People matanga solutionjare channel asimaktada pungfam asimaktada thokliba irang asigi matangda kanana kari hairi haibadu amu makha taminasi ngasi gi oinadi kainana bya thang ni jari